Tamenglongge electric department da staff watpana adugi matik awaba thengnari. Staff masing suna leitabana electric fall lakpa matamda kudakta sinjinba ngamdana leire. Maru oina tausem amadi oinamlonggi substation da regular staff amata leitre. Tausem ga ajuram khungi marakta tingliba 11 kVA line asi chahi tara hena semjindabana power faulty asi toina laktuna leire. Tamenglong tausem 11 kV line asi feeder amakhak oibana electric fall lakpa matamda khudakta semba ngamdana leiri. Adugi mathakta khun yankai hena leiba subdivision asida feeder amakhak tana mai pibana khudong chadaba kaya thengnari. Maram aduna ajuram khun area da feeder ama hapiba asi darkar leire. Marak asida oinamlong power substation 33 by 11 kVA asida chatkiba tha anigi mamangda nonglai nongsenna yum sokhibana nong yuduna asok apan thokpa yana leire. Mari lebasingna miyeng changbinaba khunjasingna appeal tawrakli. Electric ki line asi ayamba jungle phawduna tingbana nonglai nongsi lakpa matamda toina electric asi soiduna leire. Khangjinba yai haujik Tamenglong power substation da staff 38 lei. Madugi manungda Tamenglonggi staff na 15ni aduga tamaigi na marini. Tamaigi staff mari lebasi gi manungda Manipurgi irangna maram oiduna staff ahumdi thabak maphamda halaktana leire. Eso amakhak station da leiri. Tamenglong power substation asida regular linesmen mangakhak ngaihauri. Marak asida Tamenglong power substation asi chahi kungi mamangdadi staff asi chama hena leirami haina staff kharana phongdorakli. Adubu staff retired chakhiba matung mahut sinbidabana masigi phibam asida leiribani haina phongdokhi. Staff watpa asina maram oiduna power cut lakpa matamda matam chana semba ngamdaba postpaid paiba consumer singda bill khaiba matam phangdana leire. Maram asina 2020 da pangthokhiba MSPDCL staff recruitment gi result adu state government na athuba matamda lauthokpiduna Tamenglong electric department da staff watgi awaba asi kohanbinaba praja singna appeal tawrakli. Tamenglong district da ahanba oina blood donation camp district health society Tamenglong amadi state blood cell state health society National Health Mission Manipur Transfusion Medicine Department RIMS ka husamna duna District Hospital Tamenglong da October 16 da pangthokre. Tharam aduda CMO Tamenglong Dr. G Majak Chungluna phongdokhibada Tamenglong da blood bank leitabana maram oiduna emergency case kaya lakpa matamda laikanba ngamhaudaba kayasu laikhre. Aduna Deputy Commissioner Dr. L. Angsim Dangsawa IAS na blood donation camp pangthoknaba mateng pibiba amasung District Hospital da blood bank thamnaba thawai yauna kanna honabibigidama thagatpa phongdokhi. Thoidok hendokna Tamenglonggi hospital asida blood bank thamnaba process chathari haina phongdokhi. Blood bank Tamenglong hospital da install tawkhrabadi emergency surgery delivery case sing amadi accident thokpa matamda Imphal hospital singda refer toba asi khara hantharagani haina thajaba CMO Tamenglong na phongdokhi. Mapalamdagi chahi khuding pairakpa uchek Amul Falcon Tamenglong da akhoi pina haina khangnaba uchek asibu Manipur Forest Department amadi Wildlife Explorer Manipur ga local NGO Rainforest Club Tamenglong ga khusamna duna census laugadori. Amul Falcon gi census laugadaba asi uchek asigi data maintain tauba environment da kari changes lege uchek asigi masing chahi da hengat lakpa hantharakpa amadi ahongba kari lege haibadu khangdoknaba census laugadoribani. Aduga Amul Falcon gi roosting site asi chahi da ahongba leiba sing asi census ki data asina khangdokpa ngamlagani haina Wildlife Explorer Manipur gi official amana phongdokhi.